China State की Thakta Nasha Mukta Yuva for Viksit Bharat Sankalp Abhiyaan Houdok Khre Manipur da thokliba irang sing asigi justice lengak na soidana fanghangani amadi thajadanaba leiriba khudima kohanaba lengak na choba thodang laugani haina Chief Minister Y Khemchana phongdokre wafam asingasi Manipur University ge auditorium da state ki Thakta Nasha Mukta Yuva for Viksit Bharat Sankalp Abhiyaan Houdok pagi thoram da saruk yaraduna phongdokhibani thorongi manungchana Prime Minister Narendra Modi na leibak asigi naha singi virtual mota wari watai sanabagi thoram almasung thoram asida saruk yakiba singa punna yengminaki India lenga ki Ministry of Youth Affairs and Sport ki meeting makhada Manipur University ge LHS Selna State LHS Selga khusamnaduna sillaga pangthokiba thoramduda Chief Minister Y Khemchana haikibada British Bharat lising aniga nimfuga taret ki pandamsi fangnaba honabada laibak sida leidiba naha singi achoba thodang lei maram aduna thodang sing Manipur gi naha singsu angamba thakta lauduna saruk yana ba honasi madugi damak aikhoida aikhoigi hona riba naha sing mayai ka ba chinjak tagi lapna leiba haibasi tangai fadaba oiri haiki Chief Minister na makha taraduna Manipur da chahi ahom hena thokliba irangsi loishinna ba honabada Kauthokpa amasung ngakpibagi wakhalon chenba mathautai masina chakhatpa Manipur amagi lambida changsilakpa ngamgadawribani thokriba thodok sing thamoinungda aduma fumduna leinarabadi chakhatpa Manipur ama oiba ngamloi lengak sina irang siga mari leinana achumba wayen purakani amadi thajanadaba leiriba sing kohannaba leptana honagani amaromda irang sigi chaitheng fangliba mipum khudimakta pangba yaba mateng pangnaba lengakno honari haina su phongdokhi Thorongi manungchana saruk yakiba singi drug free India ama waihanabagi damakta wasak lominaki ngasigi thoramduda Manipur University gi BC in charge Professor RK Hema Kumar Register Professor M Premjit LSS Cell gi Thaupuba Singh Faculty Member Singh LHS Volunteer Singh amadi mahairo kyasu saruk yaki